아유, 이것들. ꯃꯌꯥꯝꯒꯤ ꯍꯥꯏꯅꯕ ꯀꯥꯡꯕꯨꯈꯩꯒꯤ ꯎꯇꯣꯡ ꯍꯥꯞꯄꯦ ꯍꯥꯎꯕ Hai mèo. Mèo ngasi mukbang ông pura laꯛꯑꯦꯕꯀꯣ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨꯅꯦ ꯑꯌꯨꯝꯗ ꯁꯨꯕꯅꯦ ꯑꯗꯣ ꯕꯣꯔꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯒꯦ ꯇꯧꯔꯦ. ꯌꯨꯝꯗ ꯉꯥꯛꯇꯅꯤꯀꯣ ꯉꯁꯤ ꯇꯧꯔꯤꯁꯦ ꯕꯣꯔꯥꯁꯦ ꯌꯨꯝꯗ ꯇꯧꯖꯕꯅꯦ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯑꯩꯅ ꯍꯥꯞꯄꯅꯦꯕꯀꯣ. ꯁꯤꯗꯤ ꯃꯌꯥꯝ ꯍꯧꯔꯁꯦ. ꯆꯥꯛꯁꯨ ꯄꯣꯔꯛꯑꯦ. ꯆꯥꯛꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯡꯖꯨꯁꯦ ꯈꯇꯪ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ. ꯑꯗꯨꯗꯨꯒꯤ ꯈꯤꯇꯪ ꯌꯥꯎꯍꯟꯒꯦ. ꯍꯧꯔꯁꯦ. ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ. ꯀꯣꯕꯤꯗ ꯍꯥꯞꯄꯒ ꯃꯌꯥꯝꯗ ꯍꯥꯟꯅ ꯏꯜꯂꯛꯑꯒꯦ. ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯄꯥꯏꯒꯦ. ꯕꯣꯔꯥꯅꯦ, ꯁꯤꯡꯖꯨꯅꯦ, ꯄꯥꯐꯣꯔꯁꯦ ꯃꯇꯦꯠ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒꯀꯣ. ꯕꯣꯔꯥꯁꯦ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯛꯀꯦ. ꯄꯥꯐꯣꯔ ꯃꯇꯠ ꯑꯃꯒ. ꯀꯅꯥꯅ ꯍꯦꯟꯅ ꯍꯥꯎꯒꯦ ꯌꯦꯡꯁꯤ. ꯃꯌꯥꯝ ꯑꯩꯒꯤꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯃꯥꯏꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ. ꯁꯦ ꯃꯌꯥꯝ. ꯑꯁ ꯑꯩ ꯀꯩꯝ ꯎꯗ꯭ꯔ ꯃꯥꯜꯂꯦ. ꯃꯣꯔꯣꯛꯇꯤ ꯈꯤꯇꯪ ꯊꯥꯛ. ꯑꯩꯈꯣꯏ ꯆꯦꯅ ꯁꯦꯝꯃꯤꯅꯤ. ꯉꯥꯏꯈꯣ ꯑꯝꯇ ꯁꯥꯏꯗꯣꯏꯔ ꯍꯥꯏꯔꯛꯀꯦ. ꯑꯩꯈꯣꯏ ꯆꯦꯅ ꯁꯦꯝꯃꯤꯅꯤ. ꯉꯁꯥꯏꯗꯩ ꯃꯥꯅ ꯅꯣꯏ ꯅꯃꯥ ꯃꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯁꯦꯝꯃꯤꯅꯦ ꯉꯁꯥꯏꯗꯩ. ꯍꯥꯎꯔꯦ. ꯍꯥꯎꯔꯦ. ꯄꯨꯛ ꯁꯥꯎꯒꯠꯂꯦ. ꯀꯩꯅꯣꯁꯦ ꯕꯣꯔꯥꯁꯦ ꯑꯂꯨ ꯕꯣꯔꯥ, ꯃꯨꯛꯊ꯭ꯔꯨꯕꯤ ꯕꯣꯔꯥ, ꯇꯤꯜꯍꯧ ꯃꯅꯥ ꯕꯣꯔꯥ ꯂꯣꯏ ꯁꯨꯔꯦ. ꯑꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯥꯜꯂꯦ. ꯍꯥꯎꯔꯦ. ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯗꯦ. ꯇꯤꯜꯍꯧꯁꯦ ꯁꯨꯝ ꯁꯦꯠꯂꯗꯤꯅꯦ ꯆꯤꯛꯑ ꯂꯣꯏꯔꯦ. ꯆꯤꯛꯑꯣ. ꯍꯥꯎꯔꯦ ꯐꯖꯅ. ꯁꯨꯃꯥꯏꯅ ꯍꯤꯡꯒꯣꯜꯗꯩꯅꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯦꯛꯄꯁꯦ ꯍꯥꯎꯋꯦꯕ. ꯃꯍꯥꯎꯁꯦ ꯈꯦꯠꯅꯩꯕ ꯍꯦꯛꯇ. ꯑꯂꯨ ꯌꯥꯝ ꯄꯥꯝꯅꯕꯅꯦ ꯃꯤꯁꯤꯡꯁꯦ ꯑꯂꯨ ꯕꯣꯔꯥꯁꯦ. ꯑꯂꯨ ꯍꯥꯞꯄꯦ. ꯑꯩꯁꯨ ꯄꯥꯝꯃꯦ. ꯑꯗꯨꯒ ꯇꯤꯜꯍꯧꯒ. ꯁꯤꯁꯦ ꯈꯔ ꯑꯃꯗꯤ ꯎꯇꯣꯡ ꯍꯥꯏꯅꯕꯅꯦ. ꯍꯣꯏ ꯃꯌꯥꯝꯒꯤ ꯍꯥꯏꯅꯕ ꯀꯥꯡꯕꯨꯈꯩꯒꯤ ꯎꯇꯣꯡ ꯍꯥꯞꯄꯦ. ꯃꯌꯥꯝꯒꯤ ꯄꯥꯝꯖꯕꯈꯩ. ꯍꯥꯎꯕ. ꯍꯥꯎꯔꯦ ꯁꯤꯒ ꯆꯥ. ꯍꯥꯎꯋꯦ. ꯁꯤꯅ ꯃꯌꯥꯡ ꯇꯣꯟꯅꯦ. 이반이 심하면도 시작하면 좀 농dim이 자는 것보다 내가 꾸꾸레 자야봐. 오늘 꾸꾸레 감자들이 빌레이더라. 근데 만남생 안 해나 너도 자. ꯑꯩꯅ ꯗꯨꯀꯥꯟ ꯐꯝꯃꯕ ꯀꯩꯅꯣꯝ ꯅꯠꯇ꯭ꯔ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯂꯣꯏꯗ ꯌꯥꯗꯦ. ꯃꯨꯛꯊ꯭ꯔꯨꯕꯤꯒꯤ ꯃꯅꯝꯁꯦ
ꯑꯩꯈꯣꯏꯗꯤ ꯋꯥꯡꯕꯅꯤꯅ ꯑꯁꯥꯡꯕ ꯕꯣꯔꯥ ꯉꯥꯛꯇ ꯆꯥꯏ 나는 곱슬 짠인 거야. ꯍꯩꯖ ꯄꯥꯝ ꯆꯥ 하나보다 해자. 짝 짜니까 하나 진주이 짝 가와. ꯑꯗꯣ ꯀꯩꯅꯣꯝ ꯆꯥꯕꯗ ꯑꯩ ꯃꯁꯥꯒꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯍꯩꯅꯗꯦꯕ ꯍꯥꯏꯗꯤ ꯑꯃ ꯃꯤ ꯃꯌꯥꯝ ꯄꯨꯟꯕꯗ ꯌꯦꯟ ꯊꯣꯡꯕ ꯉꯥꯛꯇꯒ ꯇꯧꯔꯒ ꯆꯥꯛ ꯌꯥꯎꯗꯕꯤ ꯆꯥꯕꯗꯣ ꯑꯗꯨꯝꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯅꯪ ꯅꯥꯕꯁꯨ ꯅꯥꯕꯅꯤ. ꯅꯥꯏꯕ ꯇꯨꯝꯉꯝꯗꯕ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯥꯒꯤ ꯁꯥ ꯉꯥꯛꯇ ꯆꯥꯕ ꯍꯩꯅꯗꯕ ꯄꯛꯅꯗꯕ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯏ. ꯃꯥꯅ ꯄꯥꯝꯕꯗꯤ ꯂꯧꯗꯣꯏꯅꯤ. ꯂꯧ ꯆꯥꯔꯒ ꯅꯝꯊꯤꯅꯤ ꯌꯥꯝꯅ. ꯍꯥꯎꯕ꯭ꯔꯥ? ꯊꯥꯏꯅ ꯍꯣꯁꯇꯦꯜꯗ ꯁꯨꯕꯗꯤꯀꯣ ꯄꯪꯍꯥꯎ ꯍꯥꯎꯋꯤꯀꯣ. ꯃꯆꯜ ꯁꯨꯗ꯭ꯔꯗꯤ. ꯃꯤꯊꯤ ꯃꯅꯥꯅ ꯍꯋꯥꯏ ꯃꯅꯥ ꯁꯥꯔꯒꯒ ꯆꯥꯕꯗꯣ ꯅꯨꯡꯁꯤ. ꯃꯌꯥꯡꯇꯣꯟꯒꯨꯝꯕ ꯔꯥꯃꯨꯊꯨꯕ꯭ꯔꯤꯗ ꯑꯃ ꯑꯁꯥꯕ ꯀꯥꯕ ꯐꯩ ꯍꯥꯏꯕꯅꯤ. ꯑꯩ ꯁꯤꯗ ꯇꯠꯂꯦꯕ. ꯑꯜꯁꯔ ꯇꯧꯕ. ꯈꯪꯕꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯗꯣ ꯁꯤꯡꯖꯨꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕꯅꯤꯅꯦ. ꯆꯥꯕ. ꯁꯨꯃꯥꯏꯅ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ. ꯕꯣꯔꯥꯅ ꯁꯤꯡꯖꯨ ꯀꯣꯠꯄ. ꯍꯥꯎꯋꯦ ꯐꯖꯅ. ꯍꯥꯎ. ꯁꯤꯗ ꯈ꯭ꯋꯥꯏ ꯀꯥꯟꯅꯒꯗꯕ ꯀꯝꯕꯣ ꯑꯃ ꯍꯥꯏꯔꯨꯔꯥ? ꯆꯉꯥꯡ. ꯇꯤꯡꯈꯪ. ꯑꯗꯨꯗꯣ ꯊꯔꯣꯏ ꯊꯣꯡꯕꯗ ꯍꯥꯞꯄꯗꯣꯏꯔꯥ? ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯣ. ꯇꯤꯡꯈꯪ ꯌꯥꯎꯗꯕ.
ꯕꯣꯔꯥꯁꯤꯗꯤ ꯂꯝꯕꯥ ꯂꯩꯇꯦ ꯕ꯭ꯔꯣꯀꯣꯂꯤ ꯍꯥꯞꯄ ꯍꯥꯞꯇꯦ ꯕ꯭ꯔꯣꯀꯣꯂꯤ ꯊꯝꯃꯝꯃꯅꯤ 아유, 이만큼을 cô chị nó máy xem bây giờ chán những bậc ấy thấy nào đâu 너무 짜세. 미리 giveaway tꯧꯕꯗꯀꯣ ꯅꯪꯅ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯗ꯭ꯔꯥ ꯑꯩꯗꯤ ꯀꯃꯥꯏꯅ ꯊꯣꯡꯉꯒ ꯑꯣꯏꯅ ꯆꯥꯃꯤꯟꯅꯤꯡꯉꯤ ꯍꯥꯏꯗꯤ mày một cây lên đây ꯀꯩ ꯆꯥꯅꯤꯡꯉꯤ ꯀꯥ ꯍꯥꯏꯔꯒꯀꯣ 목초기 ям 하오. 알려줘 하오. 아니면 하오. nâng là hai bữa đó đi xài cái tàu ra cái này tiền kìa nhà tàu này sẽ có 아버지 밝게 된 게 가져가지고 여기다 tiền kia ông hai bữa xài được trái gì nè 매암 여우들 mồm đó trái cho bé lấy đấy thì nô mà mày bằng giờ sẽ nên cần phải đến nhau hoàng mà 아우 괜찮네 진주 잡기다가 미니머니 망하가 요거 먹네 와리주 톡바냐 hay chưa anh cái này đi xin gì chán đấy 저 anh cái lấy giờ bà bột lấy giờ bà bột tới cái gì mi nó bị được vậy chắc bắt đầu bột rồi nó bảo mi nó bị được mà không kita hiện bị tạt đâu bên này bà mong cứ nằm nhau vậy rồi cô bị gì sẵn đã tầm thế máy hình chào đi không rồi ngasiꯒꯤꯗꯤ ꯁꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯑꯗꯨꯒ
subscribe ꯇꯧꯗ꯭ꯔꯤꯕꯁꯤꯡꯅ subscribe ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗꯩꯗ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯑꯃ ꯑꯅꯧꯕ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯕꯥꯏ ꯇꯧꯒꯦ ꯇꯧꯔꯦ ꯕꯥꯏ